World Theatre Day da Wapham Khara Thambana Shitharaklaba Theatre ki Ihou Kanba Ngamloi Theatre kange hairabadi matamga chunaba policy putokpa yamnamak mathau tai haina sagnaraba theatre personality Ratan Thiyam na phongdokre Wapham asi Manipulenga ki Department of Art and Culture na senduna ahanbo ina Chandakriti Auditorium da pangthokpa Celebration of World Theatre Day ki thoramda Ratan Thiyam na phongdokhibani Sangeet Natak Academy के अवार्ड साबित्री हेशनाम आर्ट एंड कल्चर की कमिश्नर एम जोय मदी लमदमसी की सकनाइरबा थिएटर की मियोय कया यावना पांगथोकिबा थोरमतुदा रतन थियाम नहाई कॉलोनियल थिएटर न पिरंबा मोंग मतौ अदुबु तुंगोइनदुना लैबाग असिगी थिएटर रंगाउजबा मियोय कया सागलखिबा इंडियन थिएटर की मसक अदु ngasiदी मणिपुर खतनतना अटोपा स्टेट सिंगदसु सिथरपगी ममी तारकले Matang asida theater tawriba miyoi sing matau karamna hingani haibasi achauba wahang ama oina thorakli loidana haugalakliba theater bu pamjaba naha singgidamak khanbada awaba amasu oidaba nate Manipur da theater tawba miyoi sing makhong sombinaba amasung ngaglaw oinabagi damak matik charaba miyoi kaya leiramkhi ngasidi madugi fibam adumak oidrei harau nungaina pangthokadaba World Theatre Day ge thoram nungainabagi machak amata leishilaktrei Art and Culture रंगाउजबा मियोय कया अवाबगे पनखै लोमलै मसिदसु नतना मणिपुर के अयाम्बा आर्ट फॉर्म सिंग लोइना सिथरकले आर्ट नत्रगा थिएटर तौबा हाइबसे मियोय अदुगा सागोनबा मरमना करिगुम्बा मखोइना लैखिद्रबा मतमदा आर्ट फॉर्म अदुसु अदुमक सागोनदुना चटखे मरमदुना आर्ट की लमदा अवांगबा फिदा फंगलबा मियोय सिंग अंगम्बा थाकता मतेंग पांगदुना मखोइदा सागोनरिबा ममल नाइद्रबा लौसिंग लहोबा चुमगने Asigumba thoranga se thabak oina paikhat ke hairabadi cultural policy puthokpa natana atei lambi leiroi mahaki mangla thama oina leirakiba cultural policy ase puthoklabadi leiriba artist sing amadi art and culture ngauzaba mioi kayasu chingkhatpada mateng oigini loinana art and culture ga mari lenaba museum amangasi fauba thamba ngamjaba asisu pukning hanthaningai gi masakni maramde lam asidai khoina matou karamna Matau tamba ngamlaroi taba saknairaba miyoy kaya leikhre makhoi sing aduna art and culture gi damak tawramba thabak sing lakadirba mirolna tamhonaba lambi yatlamba asisu tangai fataba mani art and culture habisi jagoi isai amadi lila drama tawbakak adunate masidi layoiraba ahal laman singna thamlamba chatnalon chatamani adugumba chatnalon chatadu aikhoina theater jagoi amadi atai art form singda thawai hapani maramaduna Later laira dagi haurakpa miyoy ayambana thawai hapliba aduga masagi oiba ahenba amata thamlamdana daibang pan thadokiba art tawzariba miyoy sing yokhatpa haibase tangai fadaba amani haina Ratan Thiyam na makhatala phongdoki Culture haibase the aesthetics head and pukhat ngamba adu tawba ngamba laipok kaya akoina darkar lei Oktaba nate adubu makoida utpa makoida khanghanba makoibu support tobiba makoibu season of sekarmai season kadagi makoigi tamakta kari toge haibsi khanbi bayam darkar lei matang pudimakta aigi mit ki mang sidaisda matam pudimakta ninghiba Ugiba mayam madugi makhong somna bagi lambi culture gi policy ama Manipur da la abadi phani haidana khansu khanais adubu ngasi phawdi manglana du mapong phadri madu leirabodi artist kharada orsu aphaba artist khangatlaga aikoina Makoi damakta kharadoi su tawbung ngani hane kali